ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯤꯚꯝ ꯇꯥꯍꯟꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯦ MP ꯕꯤꯃꯣꯜ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯇꯥꯍꯟꯗꯨꯅ ꯂꯩꯅꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ PTI ꯚꯤꯗꯤꯑꯣꯗ ꯄꯤꯕ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MP ꯕꯤꯃꯣꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯅꯠꯇ꯭ꯔꯒ ꯕꯤꯍꯥꯔꯗ ꯑꯣꯏꯔꯝꯂꯕꯗꯤ ꯁꯦꯟꯇꯔꯅ ꯈꯪꯁꯤꯟ ꯎꯠꯁꯤꯟꯅꯗꯅ ꯂꯩꯔꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 70,000 ꯑꯁꯤ ꯁꯦꯟꯇꯔꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯀꯥꯡꯕꯨ ꯑꯃꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯅꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ BJPꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯄꯨꯂꯞ ꯀꯧꯔꯒ ꯋꯥꯈꯜ ꯇꯥꯍꯟꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯃꯛꯁꯨ ꯁꯦꯟꯇꯔꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯨꯐꯝ ꯊꯣꯛꯏ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯤꯚꯝꯒ ꯃꯥꯟꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯍꯪ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯅꯔꯤꯕ ꯕꯅꯥꯅꯥ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯆꯨꯅꯕ ꯍꯦꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯑꯃꯗꯤ ꯃꯆꯦꯠ ꯇꯥꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯅ ꯏꯔꯕ ꯃꯇꯨꯡꯗ ꯁꯥꯟꯅꯕ ꯌꯥꯎꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄꯣꯁꯠ ꯀꯣꯂꯣꯅꯤꯌꯦꯜ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯁꯤꯚꯤꯜ ꯋꯥꯔꯒ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯅ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝꯒ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯩꯇꯩ ꯂꯤꯄꯨꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯂꯔꯠꯀꯤ ꯗꯤꯔꯦꯛꯇꯔ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝ ꯑꯁꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤꯁꯤꯡꯒ ꯄꯨꯜꯂꯒ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯜ ꯇꯦꯡꯒꯣꯜ ꯄꯨꯕ ꯀꯛꯆꯤꯡ ꯌꯨꯝꯂꯦꯝꯕꯝ ꯄ꯭ꯔꯗꯤꯞ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯝꯂꯦꯝꯕꯝ ꯄ꯭ꯔꯗꯤꯞ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯅ ꯁꯦꯜꯇꯔ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ PDFꯀꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯀꯃꯥꯟꯗꯔ ꯑꯃ ꯂꯥꯟ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯊꯝꯂꯝꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯇ꯭ꯔꯥꯟꯁꯄꯣꯔꯠꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯂꯥꯜ ꯑꯁꯤ ꯃꯩꯇꯩꯅ ꯍꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯆꯦ ꯊꯥꯔꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯜꯂꯒ UNꯗ ꯆꯠꯄꯗ ꯅꯠꯇꯅ ꯑꯃꯦꯔꯤꯀꯥꯗ ꯐꯥꯎꯕ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯋꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯜꯇꯔ ꯂꯧꯍꯟꯕꯗ ꯍꯥꯟꯅꯒꯤ CM ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯅ ꯃꯥꯟꯅꯔꯒ ꯁꯦꯜꯇꯔ ꯄꯤꯔꯝꯕꯒꯤ ꯗꯤꯇꯦꯜꯁ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯂꯤꯄꯨꯟꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯑꯁꯤꯗ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯀꯣꯔꯠ ꯌꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯣꯛ ꯑꯗꯥꯂꯠꯇ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯒꯨꯅꯦꯁꯣꯔꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖ ꯖꯁꯇꯤꯁ N ꯒꯨꯅꯦꯁꯣꯔꯤ ꯁꯔꯃꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯀꯣꯔꯠ ꯌꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕ ꯃꯔꯝꯅ ꯂꯤꯒꯦꯜ ꯑꯦꯗꯁ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯣꯛ ꯑꯗꯥꯂꯠꯇ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯝꯐꯥꯜꯒꯤ ꯂꯝꯐꯦꯜꯄꯥꯠ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯑꯗꯥꯂꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯁꯇꯤꯁ A ꯒꯨꯅꯦꯁꯣꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯗ ꯄꯨꯟꯅ ꯀꯦꯁ 3,112 ꯂꯤꯁ ꯇꯧꯔꯛꯈꯤ꯫ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 40 ꯔꯣꯝꯗꯤ ꯕꯦꯡꯛꯀꯤ ꯂꯣꯟ ꯔꯤꯀꯣꯚꯔꯤ ꯑꯃꯁꯨꯡ BSNLꯒꯤ ꯕꯤꯜ ꯊꯤꯗꯣꯛꯇꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯅ ꯑꯌꯥꯝꯕꯅꯤ꯫ ꯂꯣꯛ ꯑꯗꯥꯂꯠꯅ ꯄꯤꯕ ꯋꯥꯌꯦꯜ ꯑꯁꯤ ꯀꯣꯔꯠꯇ ꯆꯍꯤ 5-10 ꯀꯦꯁ ꯆꯠꯊꯔꯕ ꯃꯇꯨꯡ ꯖꯖꯅ ꯄꯤꯔꯛꯄ ꯋꯥꯌꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯣꯛ ꯑꯗꯥꯂꯠꯇꯗꯤ ꯀꯦꯁ ꯇꯧꯗꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯐꯝꯃꯤꯟꯅꯔꯒ ꯌꯥꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯑꯣꯔꯗꯔ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ, ꯍꯥꯏ ꯀꯣꯔꯠ ꯅꯠꯇ꯭ꯔꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯆꯤꯡꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯗꯦ꯫ ꯂꯣꯛ ꯑꯗꯥꯂꯠꯇ ꯇꯥꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯐꯥꯏꯅꯦꯜꯅꯤ꯫ ꯀꯣꯔꯠꯇ ꯇꯧꯕ ꯀꯦꯁꯇꯗꯤ ꯆꯥꯗ 100
केस ngamliba miyoi aduna madugi kanaba pumnamak phangani aduga maithi horaba miyoi aduna mangjaba haibadu oigadoribani adubu lok adalata yanaba purakpa case tadi nakal animaki mangjaba amata leiroi lok adalata case oina list tawrakpa yaba singi imung manung amadi lan thunga mari leinaba wathok loinana nakal animak phangminnaraga warisin purakpa yaba criminal ga mari leinaba case macha macha kharani masiga iroinana courtadi case yoroktriba adubu soidanadi yorakadaba pre litigation case sing asi legal aid clinic ta laktuna lok adalata warisin purakpa yai matang asida haininglibadi case kudingmak court ta thengnagani haiba leite yanadaba leiba case macha masu singdi legal aid clinic ta laklaga lok adalata hapnaba honabiyu club amadi mera sangda yanaba purakpagi mahut legal aid clinic ki mateng lauraga nakal animak yanaba purakpana asamba khongthang oigani sahi amada marirak pangthokadaba national lok adalat asi ngasi pangthokliba asina ahum subani sahi asigi december thada mari suba national lok adalat pangthokani ngasi case list tawba nanghodrabasing december da pangthokadoriba national lok adalat ki kudongchaba lobiyu haina justice a guneshwari na makatana appeal tawki Maka tarakpa pauda MMTU na loni singi loan kopi naba amadi tax amadi GST lobi dana bataksin kre. Haujik Manipur da langi awaba saithing nangliba amadi achoba economic crisis ama mayong nariba asigi damak India gi tongan ba loisang amadi mari lainaba miyoi singda loni singi loan kopi naba tongan ba tax amadi GST lobi dana bataksin kre loinana aeroplane khaktana atopa state amadi mapal lebak singa chathok chachin amadi samnahanbagi amata ngairaba lambi oiraklaba matamsida aeroplane gi bharasu handhabinaba MMTU gi delegate team amana haktengnana unaduna taksin kre haina MMTU gi cherol amana hairi cherol asina makata na hai MMTU gi delegation team asina Reserve Bank of India da pisin kiba memorandum amada hojik Manipur da thokliba lal asina maram oiduna achoba economic crisis ama mayoknare business industry amadi company macha tawjaramba pumnamakchu kangkhong chaiduna chalaiba ngamnadre agriculture sector dasu sathiba chaithing pire pochaigi mamalsu atiya pakna wangkre lengak amadi bank tagi loan lawruwa singna sendoi selep yauna singatpa ngambagi phibam amata leitri haina haijakre masigi mahuta loni singi damak ahenba economic package ama piba mathau tare loinana hojik lawriba tax amasung GST asi state ki hojik leiriba selthumgi phibam asi phagatpa ngamdriba phawba lobidanaba finance minister dasu taksinkhre hojik oiriba phibam asida tax amasung GST lowa haibasi lamdam asigi employee amasung businessman industry macha macha tawriba singda achoba chaitheng ama polum piduna leiri finance minister na manipur gi selthumgi phibam phagatnaba chanaba khongtang lokhat pibaga loinana ahenba economy package ama piba mathau tare haina taksinki hairi makha tarakpa pauda arambai tingolna awaba phungdorakli Manipur da khundaminariba yelho phurup singbu amata oina nungsi chanana laiminanaba honabada achoba tawdang lawramba yelho asengba tangkhul mapari social minded learned advocate Aaron Kaising Kangoi village da leibana manung matam chadana khanghodana leikidabada arambai tengol GSQ advisory board amadi unit kudingi tengol loi khudingmakna thamoi sokna nungaitaba phongdokchari mahakna hinglingai matamda naga amadi maitei anigi senglaba Maribu miyamda khanganaba kanna laujharamki mahaki imung manungna nanghoriba awabada arambai tengolna saruk yajari mahaki thawaina ingna mapugi leikolda yataba oirasanu haina arambai tengol general headquarter gi public relations officer Robin Mangang khwairakpamna khuyek piduna thadorokpa chirol amana hairi makha tarakpa pauda October 5 gi manungda anoba contractor thabiraktuna thabak suba hawanbiu Ministry of Rural Development ki makhada khungang amaga phaunaba PMGSY na paikalabasu kumbi kendra gi manungda scheme asina suriba thabaksing working period loikrabasu mapung phana loisindribasi October 5 phawbagi manungda anoba contractor thabiraktuna thabak suba hobinaba ngasi lamdam adugi club amadi mera paibi singna lambida thoraktuna mari leinaba RDNPR minister na miyeng changbiduna athubada makhatana thabak suba hawhannaba wafam 13 star club chadang khongi advisor and lokena phongdorali mahana makhatana lambi asi matam kuina loisindana leirakpana khudong thiba kaya amasu thokiba yaure athubada loisinnaba thabak asibu suriba tikadar laisram inaucha dasu haikiba leikre tikadar asina lambi asi loisindabada natana chadang khong marilgi mathakta
PMGSYꯒꯤ ꯃꯈꯥꯗ ꯁꯥꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯃꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ꯫ ꯊꯣꯡꯁꯤ ꯃꯈꯣꯡ RCC ꯑꯁꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕꯅ ꯆꯦꯈꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯃꯗꯤ ꯗꯥꯏꯚꯔꯁꯟ ꯑꯣꯏꯅ ꯆꯠꯂꯤꯕ ꯎꯅ ꯁꯥꯕ ꯊꯣꯡ ꯑꯁꯤꯁꯨ ꯆꯀꯥ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯥꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯚꯥꯏꯔꯦꯜ ꯑꯣꯗꯤꯑꯣ ꯑꯃꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯔꯤꯕꯨ ꯌꯥꯏꯈꯥꯏ ꯊꯤꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯐꯣꯛꯁ꯫ ꯏꯔꯩꯄꯥꯛ ꯉꯥꯛꯄꯗ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯂꯩꯅꯔꯛꯂꯤꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯌꯥꯏꯈꯥꯏ ꯊꯨꯒꯥꯏꯅꯕ ꯃꯑꯣꯡꯗ ꯑꯣꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯄ ꯌꯥꯝꯅ ꯃꯊꯣꯡ ꯃꯣꯛꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯐꯣꯛꯁꯀ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ 13ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯋꯥꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒ ꯆꯠꯃꯤꯟꯅꯕ ꯂꯨꯞ 13ꯀꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯛꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯣꯝ ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯑꯃꯠꯇ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯗ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯦ꯫ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯈꯤꯕ ꯀꯨꯝꯖꯥ 1919ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯃꯤꯟꯅꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯪꯗꯕ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯣꯗꯤꯑꯣ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕꯒꯤ ꯊꯕꯛꯅꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯆꯦꯟꯅꯔꯤꯕ ꯑꯁꯤ ꯃꯩꯇꯩ ꯂꯛꯇꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯂꯛꯇꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯊꯤꯗꯣꯛꯂꯒ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯂꯦꯕꯁꯇ ꯍꯥꯞꯂꯒ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯄꯨꯋꯥꯔꯤ ꯈꯪꯗꯕꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯑꯣꯏꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯇꯨꯡꯂꯝꯆꯠꯇ ꯃꯅꯤꯄꯨꯔ ꯁꯣꯊꯍꯧꯅꯕ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯡꯗ ꯆꯠꯈꯠꯅꯕ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯕꯣꯏ ꯈꯔꯤꯃꯌꯨꯝꯅ ꯍꯥꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯥꯖꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯣꯏꯁꯤ꯫ ꯈꯪꯍꯧꯗꯕꯗꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯏꯊꯤꯜꯗꯒꯤ ꯑꯣꯏꯔꯒꯁꯨ ꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯃꯩꯇꯩ ꯄꯥꯡꯒꯜ 15 ꯁꯨꯕ ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀ꯭ꯔꯤꯅꯤꯀꯜꯁꯤꯡ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯤ ꯃꯁꯛ ꯁꯦꯡꯅ ꯇꯥꯛꯆꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯊꯅꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯁꯥꯒꯠꯂꯣꯏꯁꯤ꯫ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯣꯗꯤꯑꯣ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯤꯗꯣꯛꯄꯤꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ T.S. ꯖꯥꯗꯨꯃꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯁꯤꯑꯦꯝꯅ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯑꯦꯝꯒꯤ ꯋꯥꯐꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ T.S. ꯖꯥꯗꯨꯃꯅꯤꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯄꯤꯜꯒꯤ ꯋꯥꯐꯝ ꯑꯁꯤ BJP ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ GPꯒꯤ ꯆꯦꯌꯔꯄꯔꯁꯟ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯉꯁꯤ ꯈꯥꯡꯉꯕꯣꯛꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ T.S. ꯖꯥꯗꯨꯃꯅꯤ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯑꯦꯝꯅ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯁꯤꯑꯦꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯃꯤꯔꯥꯏꯔꯦ ꯍꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯍꯦꯛ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡꯗ ꯁꯤꯑꯦꯝꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣই ꯃꯁꯦꯜ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯁꯤꯑꯦꯝꯒ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯇꯥꯅꯁꯨ ꯇꯧꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯕꯕꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯈꯨꯗꯝꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ꯫ ꯁꯤꯑꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯕꯗ ꯊꯧꯕꯥꯜ ꯍꯩꯔꯣꯛ ꯑꯃꯗꯤ ꯋꯥꯡꯖꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ
ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯊꯧꯕꯥꯜꯗ ꯆꯍꯤ 15 ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗ ꯇꯧꯔꯝꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯉꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ILP ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯏꯍꯧ ꯀꯌꯥ ꯍꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ CM N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯡꯕ ꯑꯃꯗꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯚꯤꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯇꯧꯔꯝꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ CM ꯕꯤꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛ ꯑꯗꯨꯗ ꯇꯧꯔꯝꯗ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ CMꯒꯤ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯁꯤꯜ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ꯫ CM ꯊꯥꯗꯣꯛꯂꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯟꯊꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯀꯨꯞꯄ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯈꯥꯏꯕꯨꯡ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯅꯁꯨ TH ꯖꯥꯗꯨꯃꯅꯤꯅ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ BJP ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯝꯅꯥꯝ ꯀꯨꯃꯥꯔꯖꯤꯠ, ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 GPꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯅꯣꯃꯤꯅꯤ S ꯑꯣꯄꯦꯟꯗ꯭ꯔꯣ, ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2ꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ N ꯂꯥꯛꯄꯁꯤꯡ, ꯁꯪꯒꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 3ꯒꯤ GP ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟ, ꯁꯪꯒꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 GPꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯖꯥꯀꯤꯔ, ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯀꯤꯌꯥꯔ ꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔ W ꯏꯕꯣꯆꯧꯕ ꯁꯤꯡ, ꯀꯥꯎꯟꯁꯤꯂꯔ O ꯁꯅꯥꯊꯣꯏ ꯗꯦꯕꯤ, ꯈꯥꯡꯉꯕꯣꯛ GPꯒꯤ ꯆꯦꯌꯔꯄꯔꯁꯟ N ꯔꯥꯃꯥꯅꯟꯗ, ꯂꯩꯁꯥꯡꯊꯦꯝ ꯆꯦꯌꯔꯄꯔꯁꯟꯒꯤ AL ꯔꯘꯨ, ꯃꯣꯡꯖꯤꯡ GPꯒꯤ ꯆꯦꯌꯔꯄꯔꯁꯟ MD ꯑꯌꯨꯕ ꯈꯥꯟ ꯑꯃꯁꯨꯡ BJP ꯊꯧꯕꯥꯜ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PH ꯗꯌꯥꯅꯟꯗ ꯁꯔꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫